like follow up phangnabidamak migi ijat loisanba asoiba amagidamak tawibang kokthokpa mitayna mitai hathoknaba kanagumba amagi asoiba ngairaga leinaba Ibotombi nangi chocolate mamang kayano ngarang oirakliba phiba masida tongan ba mot kayani pinarakliba OC Ibotombi na tawlo yamu ba na traw mabam phalinglan na lim kaya la sanjala hindi na phona tawi mamagi thamoy do mama khoi na thanale Hana police ke simpamna thabak toramba Ibotombi hi maralsi achuki matik chawraba jala mi amagi carrier loisamba natana jetpanamak loisanba kanagi khujin tharangbu yauriba wafam kaya suni phongdoknarakli manipurda tholiba lan manung asida jiribamda thabak puramba police oirambadu hairakpada Ibotombi haibasi chu tholai telapna panma yaribadi manipurgi lan manungda jiribam chu chaitheng phangba mafam ama oirakki matam adu da ka hena phibam suksilakpada Manipur police ta thabak tori Ibotombi Jiribam police ki OC oina mathok tawna transfer tawki karigumba thabak kharadi torkani haibase mioi singna khanaki Mahakki action ngainaki Jiribam da thunglaba matungda Mahakki tawpham topa duty shu toranganina madudi koina yamna ka hena khanjaludre adubu matam khara leiraga mayum makai thadoktuna relic camp da leiriba Jiribam yangi thabak torakpa urakhi chaba machet tumba machet khangduna Sapam takpang khangdana relic camp da leiriba mioi sing aduda Ibotombina matamduda mahana agamba mateng pangbagi video sing social media da thadurokpa chingado ekoi punmangna thenakibani chana thangnaba asina chingba angamba thodang kyani mahangna miyangi damak mateng pangkhibado maduda mioi kyana su thagatpa apen madudi phongdoknaki Jiribam da hena chathiba tangkak kya thorki police officer amo oina Ibotombi chu thabak kharadi tawrangani haibase mioi kyana thajanai video kharasu social media da thengnarki Central Force na lambi chatpada athingba pirakpa matamda ngangna saknakhibagi video su irang kanchilakpa matamda Ibotombi na Mahakka loinana Jiribam da leiriba security singa koina chatuna yariba makai yengsinnaba honaki matam kharagi tungda Ibotombi Jiribam police station da officer in charge oina thau puramba ado transfer torki maduda Ibotombi pelamgani haibase thajati Mahakki transfer adu tobiganu haina mioi kyana su phongdoknaki adubu order adu amu hantuktabaga loidana numit kharanigi matungda Ibotombi masana resign tawjaragi haiduna makok thongba officer da aiba cherondu pisallaba tungda resign tawagi ayabado pirakhibani madudagi mahak police oirambadagi pothaki Kari kapinunga Madugi matungdagi awaba mami singado maki maithongda taba horakhi numidang amadasu mahakna Jiribangi maira sangda laklaga kappa angama polam kharasu piramkhibado social media da unakhi ningamdaba pendaba kharadi mahak poklamgani haibasidi kakpa yararoidaba wafamni tawriba thodok singasu kanana udi pelugani karigi suningamdabadi pokloi mahakna police oirammadagi pothakraba matungda Mahakki mathakta tongan ba charge kaya masu pirakhi mahakna thabak tawringai matamda laukiba sen singtoklamde lona su u kharap paisinuna thanami haibagi tawdoksu leikre aikoi punamana khangkre adubo mioi kayana mot kaya masu maduda pinarakhi aduga muk inaunona ngaranga han mafam amada maira paibi ima ivel singna phamlingaida Ibotombina Nongmei blank fair tawi haiba wa howdagi Mahakku police ta pharaga sinakhi thoidokpa manungi wari dudi aikoina khangjaludre mahak phabagi matangda video ama social media da thenaki video aduda wahang hangba wafam kya phongdoknaba aikoi punamangna thengnare video adu amuk social media da YouTube channel hangba kharana paksana upload torki madudagi amuk kuki na su noknabagi wafam kya ga loinana social media da thagannarakhi viral di ore video do Mahakku hunba mi su yawi mahakna tawjaramba thabak chingado khangba mioi kya masu leiri chapu kairaga kwakna harawi haiba thodoktumaktudi thoklare matang sida paningli bo wafamdi mamangda aranba toramba yai toramdaba yai adubu mioi amana karigumba khara angama mateng torambada thagatpham thoktabra chingthafam thoktabro honaramliba kaya adubu asoiba amakakna aremba tahanba mi amagi career bu like follower phangnagidamak sara chananba pangkhriba angam mating adugi matangda paisa masing puthokna wahang hanglakpa haibasi karamba wakhalna
mioi amana waraba matamda angama mateng khajikta oirabasu panglambado madu mioi bagi minungsi pikpa chawba ahongba atangba dudi tongan wafam luri badi minungsi mateng pangba shoki ba haibase tambang manate ashoiba amagidamak maral chama na pik thalaba mioi amagumna punsi loisanba honaba haibadudi karamba wakhal oigadoriba soiriba adugi marangi matung ina dandi phangpham thokpadudi phangjagisanu mioi aduna tawjaramba khara ado kauthoklaga tawrotliba mong asidi yeknabana harau kiroidro mitaina mitai hatuna leiradro mahakna hona jakhiba pangkhriba mateng adugi matangda lupa kayano hangkanarakbagi tangkak ama lakpasidani akoi punamangna angakpasu poliba maraksida Ibotombi Facebook account dagi hairi Ibotombi video thagaliba amadi hundona ngangsaliba page account YouTube channel singa duda report tobiu haina Mahakki loinabina amaromdana thaunaujam brinda fan club da asumna phongdokli character assassination da pro oiba yamna leireko leibakse VIP MLA minister singna miyamgi kro da huran bada drug lord kya kan khatpada nakhoi kari tawba ngamge wathi warem tawno people support Ibotombi who are you masum haidana kudom bitinduna hairi masida sunate penda wafong kaya ama thaganaragli afaba tawrakpada singthanabgi mahut ashoiba amagdamak laikha tahanaba honabada mateng pangba thawoina yengsinuna leiba miyo kya ama leiri habase mayek seng kana gumba chingna mi amabu loisinaba sarau lang sinbasu leiribani mioi amana pharakpada amana chingthanaba hotnabagi wakhal thadonaba mathau tai natrabadi afaba chokhatpa landam ama oibada yamna wagani mase ekoi punna khangjaminasi Ibotombi khagnate mamangda mioi kayamasu makhoigi career izat punamok loisanaba honabado aikoi punamangna ukhrabani mimangda tholiba kaya se makha tana thoktanaba honaminasi mioi amana honajadiba aduna uba ngamdraga mioi aduna sorakpa matamdana hanjan lisingla khudomi thilba ngamliba nahki wakhalado angakpani malem sida mi ma kon thora kana ga khoi som kan thona morbong mi kapsal adi aro akhoi ge lei batara dong ma kon thola kana wa yandar ba moi mo kon thola kana Smai ku ga mong kare